PAODAM yang tabiri basing buah ahan waktu dah binitana taram nok sebagloy na kurum jari. Hujik PAODAM masih maroyo pau pijari. Dr. Syama Prasad Mukherjee ki jam kunmanga suba mapo kumon pangthokre. Wakal tadaba miyoy ba India lenga na lebak asibu kangkhong jahile haina Congress na haikre. Amasung kang masana si Manipur gi yamna maroi ba masana amani haina MU gi BC na phongdokhi. Mapungoyo palobirasi. Manipur lenga na sinduna Dr. Syama Prasad Mukherjee ki jam kunmanga suba mapo kumon thoram Palace compound leba Manipur State Film Development Society ki auditorium da pangthokre. Thoramadu da Manipur Governor Ajay Kumar Bhala lenga ki mako thongbo official kyana saruk yakhi bagaloyana Dr. Syama Prasad Mukherjee ki photo da highlight katunai kai kumna ba utkhi amadi ma ki punsi wari da yumpham oiba documentary amasu utkhi. Thoranga Marilena Manipur ki Governor Ajay Kumar Bhala na hai Dr. Syama Prasad Mukherjee freedom fighter amadi awang bathaki intellectual oibata natana India bu ningkha tamhanabagi maru hunkiba mapa amasuni mahak mamalon bu awang bathakta pukhanaba honaramba amani mahakna article 370 gi mayokta lauramba wafam leibak amada constitution ani phiral ani amadi pradhan ani chatnaba yaroi haina phongdok lamkhiba ngasi su miyamna kaudri. Provision asigi mayokta kholau laurubagi damak mahakpu phajinduna thamkiduna kaisum sangda punsi longki adubo mahakna phongdok lamba wafam lebak ama constitution ama haiba miyeng sanba adu kumjali singani taramapan da article 370 handokiba sina mayek sengna takle phongdokhi. Depicted very nicely. Many of us are aware of certain things he did, many of us are not aware of. But this 15-20 minutes documentary was really good. Today is his 125th birth anniversary and we commemorate this occasion. We should use this momentous occasion to recall his exemplary contributions which we saw in the movie actually. His vision and also his courage, conviction and sacrifices he had made. Wakal tadaba miyoy anina India bu lusingduna lengak padagi lebak asi lokhat payadana kangkhong saire haina Manipur Pradesh Congress Committee MPCC ge spokesperson Hareshwar Goswamina BJP na lusingba India lengak ki mathakta pendaba phongdorakli ngasi Congress bhawan da pangthokiba pawgi mifamda mahakna hai India gi Prime Minister asi sociopath ki problem leiba amagum thabak tawre amaromdana Home Minister su oidaba ngangbada haleng balaitaba mythomaniac haiba laina narabra Narakle, Masi Kudam Haibabu Manipuda Sahi Ani Hena, Misimina Topada Prime Minister Nalebak Asida, Kongul Tarak Padi Laradana Miyangi Awaba Hakjin and Lowbagi Mamita De. Home Minister Nasu Numitara Mangani Manunda Manipugi Irang Loisangani, Bapa John Tamdana Sangto Sangsin Yahangani Hairamba, Oida Pada Wapam Singasi, Mythomaniac Nabagi Kudamni, Wakal Tadaba Lusing Bani Asi Makada Leba BJP leader Yambasu, Makoigumna Kantadana Wangangi, Handak Nauna Ponkiba, the emergency diary asi Miamda Lana Utjaiba Lirikni, Apabalenga Ama Purakna Bohonabada Saklotuna, Modina Iho Hokiba Haiba Asima, emergency diary Asoiba Tanka Amani, Manipugi XCM na Ngangba Wasu Tazabaya Yaude, Manipuda normalcy lak Pahore Anova, popular government Ama Semlagani Haina, N Birena Ngankiba Sima Kwaidagi Oidaba Wapamni, Manipugi Miamda Namtak Tobani Amadi, Nganging Badangangba Lusingba Sina Ngangba si Tazaningai Oide. Hanagi lengak adu hansilak kadabagi saru press mandate tobana pai phongdokhi. Nomai kapa makeup miracle taba lep kraga normalcy hansilak banate national highway singda changthok changsin yaba IDP sing mayumda changhanba semilongi phibam sathia soksileba sigi business sing chathaba yarakpa adubo normalcy hansilakpa kawi phongdokhi. Selective narratives kara, symbolic gestures kara, madu handle landana moi tawra lere, illegal migrant mokina politicalized tawra lere, santi popul matang, national security matang, mayam mokina politicalized tawra se, mas India adu mahuta, mokina hujit tawra handa dana sarkar parida bagi now dana bagi injenda choro bamba. Yauro su bodri mukta praja sindi wali besin se kamana to ne job to bodri ke haru to mai ondilan ne ai bopam bitam jaya
Fit India campaign ki sarwama oina Sports Authority of India SAI STC Kumal Lampaki Makada Nainasang Club Tera Lokrak Pamlekai na sinduna ngasi Sunday on Cycle pangthokre. Sunday on Cycle aduda Group Center CRPF Langzingi Commandant Olympian and Kunjarani na Nainasang Club tagi lamthaki Uripo Kangla Mamang Kaisampat Kwa Kaithel amasung Tera Kaithel Pauraga Club asida lamthongpham oiki cycle thobana akoibagi phibamda mosil hanba hanthan bangamgani masida antana ikoina haksang phana leinaba honabada cycle thobana kanaba pi miyana cycle thorashi haiba paujal galoena Sunday on cycle asi pangthokpani hairi Manipur People's Party MPP General Conference kaloina party asigi madam kuina hangduna leiruraba President Khanaba election ngasi GM Hall da pangthokre party asigi general conference management committee na siduna pangthokiba tharamadu da party asigi thogai piba miyoi sing amadi member kayana saruk yaki amadi tharamadu ga marena party asigi general secretary oiba khaknatana conference asigi su convener oiriba Dr. K Mukta Sanana haikibada party asigi mathakta court ki oiba case khara leibadagi president khanbagi tharamasi pangthokpangamdana lakhibani adubo haukiba me tara humdoida high court na pirakiba order amagi matungina leiramba case khudimak loisilaba matung asigi Ramasi pangthokpani haiki Masidanantana ngasi conference asida party asna matokram na lengang semada saruk yaba ngamgani haiba wafam sing khanana gani amadi kendra singda laiba committee sing mapangang kangkha hanaba honaba haiba wafam asida yumpham oiba wafam sing khanagani amadi party asna lakadar be election asida set kuntrama to henba mai paknaba honaduna lengak ama semba ngamnaba honaba amadi hairiba pandamasi phangnaba kendra singda lairiba committee sing reorganize tawraba khaknatana mamangi matam singda miyangi seba mapung phakidabasu hena seba tawba ngamba oinaba amadi assembly da lead role ama loba ngamnaba honaba haibasi makhoigi pandamni haiba wafam sing phongdokhi Kaksing Forest Range ki miyang makada Kaksing Ithai Committee amadi Kaksing Laurel Loyai Lambi Committee na puna sinduna ban mahasa palan tharonga marile na Kaksing Laurel Lokonda nauna assembly ba lambi amazoi riba Loyai Lambi da ujara thakre u thabagi tharamaduga marile na Kaksing Ithai Committee ki president Y Achobana haikibada hauzik maleng gi oina nongju nungsa amasung ayinga sagi ahongba lakpa sina lomi praja singda choba chaitheng ama pirakli asigumba kaya stagi khara doiraba su kanba ngamna bagi pandamda u pambi singasi thajabani aduga amaromdasu lambi asi lomi praja kayana logi thabak tharam singda chathok chasin tawbada awaba kaya mayok narakpadagi lomi praja kayana angamangamba puthokna duna lambi asi nauna sembani makata na lambi asi mapung phana semlakpadasu lomi praja singna mateng pangbiu loinana lenga asna su lomi singa thengnariba awaba kaya asi khangbiduna lambi asi mapung phana sembada lenga na su pangbe aba mateng adu pangbiu haina lenga ki putning chingsilakki Wangu Tampalai Rembi Mukna Association Wangu gi active member oirambada tana mukna masana sibu yokhanabo honabada chobo thodang kaya loramba Wangu laifam makha lekai da leiba loitongba mohona ikhang khangaudana tha sigi ani yumja kaisa numita lekhidabada Wangu Tampalai Rembi Mukna Association Wangu na lekhidraba sigi photo da association presence na sam phaijauna lusingduna hai leikatuna mapu magi maphamda igna signa leiruna ba mina ani leptuna awaba phongdokpagi thoram ama ngasi Wangu laifamda pangthokre Wangu Tampalai Rembi Mukna Association sinduna ngasi athuba mifama pangthokna awaba phongdokhiba duda association secretary L Tampa assistant secretary A Biren treasurer L Imoba publicity secretary S Deven advisor sing Amom Pakchau Sagol Sen Nobin amadi association miyoi sing su yaukhiba awaba phongdokpaga aduda All Manipur Mukna Association gi executive member oibatana tana yellow masana mukna gi jasu riba Wangu Tampalai Rembi Mukna Association Secretary Loitongbam Tampana Phongdorakibada Laikhidraba Loitongbam Mohona Hinglingaida Association Sibu Chakhotnaba Honarambadana tana Sel Thonggi Awat Apana Singba Kayada Association gi damakta singthaningai oiba choba thodang kaya loramba miyoi amasuni mahakna laikhidaba si association ya choba mangjabani hairaduna mahakna laikhidabada association gi mensimba ngamlaroidaba amale horagani laikhidaba si gi thawaina mapugi leikolda ingna signa leirunaba association gi mipung khudimana ngasi asi awaba phongdokjabani loyana imung manunggi awabadasu saruk yajari haiki
Kamakya Pemton College yang thangda hangliba relief camp ta kumjale singani kulumdoi me ahumdagi Manipurda Chinkuki narco terrorist singna atamnana maitai singda landarakpadagi Churachandpurdagi sangjapam lauduna Lairakhiba Konthojam Nabachandra Sahi Yankai Taruk Campusda Laina Laina Masagi Mit Narakpadagi Layengba ngamdaduna lekhidre haibagi pau social media local news singdagi tabadagi ngasi like-minded group LMG Manipur gi thongmi singna laikhidrabagi imunggi awabada saruk yabo ina lupali sing mangaga loinana nomada changdraba yadraba zatak sing tengbangkhre khongcha aduga marilena group asigi secretary Ojit Chorok Khaibam na phondokibada chahi ani helaklaba Manipur gi lanas na maram oiraga hauze relief camp singda lairiba inmates sing asigi dama lenga ki marilena ba singna ayuk amadi numidangi sanaba matengdi pangli haibabo hek yahorakpadagi numidang tumlamdai mikup phawbada miyoibana sanglibasi chanaba khak adudanate relief camp ta laiba haibasi zero dagi horakkadoribani mayumakai tangoi tana sakraba inmates ngasigdama minungsi utuna lal horakpa matamda lebak miyamna changsin duna mateng pangbagi thabak sing adusu ukhidre hauze relief camp sing da lairiba inmates sing hena awaba mayuk narakli Masadang mahai masing tamba anayek Yorokpa matamda layengba ngamdabagi awaba madi atay awat apakayagi awaba mayok nari inmates sing asna mayumda hanjindrip hawbadi lebak miyamna mateng pangsinduna makhoygi awabada saruk yaminasi haiki Ragailong Youth Club RYC na sinduna sa Sigi Manipur Board Council amadi CBS na loba class 10 amadi 12 ta mark wang na pangduna may paklaba mahiroi sing amadi tongan ba lam singda may paklaba mayoy singda manamatum piduna opagi thara ama pangthokre Ragailong Centenary Community Hall da pangthokpa thara maduda Maibon Paumei Corporator IMC Ward number 26 Kamai Jgainalung President Ragailong Youth Club Longmai Kangmumi former Vice President Ragailong Youth Club Amadi Dr. A.S.C. Pam Assistant Professor Statistics Department of Chemistry MU na saruk yaki Taramaduga Marilena Maibon Paumei Corporator IMC 1 number 26 na Ragailong Kulasi yamna kuina lerakpada na tananga si education sports ta Manipur amadi India mai purakraba singidama chawthokchaba pokpagaloyana makoibu oktuna pungning thogatpani loyana mahiroi sing asi class 10 amadi 12 ta mai paklibasi ngamnaba honabada imai pana karigidama hona biribano haibadu phajana khangrabadi exam mai paklabasu future leiroi haiba maroi bawa pham kaya mahiroi singda thamki Leibag asigi tongan ba public sector singda mathau toriba scheme workers sing na singba tongan ba sinbi singi phibam phagahana ba lenga ki mathakta Charter of Demand kaya pukhatladuna Central Trade Union Independent Federation amadi Association kaya na thasi mapanda leibak sinba thungbada changsingadoriba general strike asi Manipur da su sagotuna changsingadoriba general strike asi bo hauzik sinmi singa thengnariba awaba kaya singa si ubiraga miyamna su mateng pangbiduna sagot piduna aikhoi puna changsimnasi haina Communist Party of India CPI Manipur State Council ge hanagi State Secretary L Sotin Kumar na miyamda appeal tawragli July mapan da changsingadoriba National White General Strike asigi matangda khananina bagi mifam angasi Coordinating Body of Trade Union Manipur gi Thobal District Committee na sinduna khangabauta leiba tampa sanglen da pangthokre ngasigi mifam da Coordinating Body of Trade Unions Manipur gi manungda Laiha Unions Committee sing AITUC, CITU, INTUC, TUCC amasung UTUC gi mit hutsing asa workers sing Angalwadi workers sing amadi atai mihut kya saruk yaki kananena bagi mipamadulora matungda Paumi sing dauna bagi thoramda CPI Manipur State Council hanagi State Secretary L Sotin Kumar na phongdokibada hauzik palibalenga asna ina khunba singdagi hena tax lawduna amadi public investment chawthohanduna thabak generate toba ngamnaba amasung miyamgi khuchamnaba hengatnaba honabagi kuchoman hengatnaba honabagi mahutta ona dainaba ngakta puthorakli masina maram oiraga Central Trade Union singna budget yariba micham yang mayokta leiba proposal singa sigi mayokta lep na bakhana duna lakli madugi sharamoy na ngasi su Thobal district sida mifam pangthokduna khananina bani haiki sangsin gadori ba general strike da bank postal LIC BSNL na singba Coordinating Body of Trade Unions Manipur gi makhada leiba Unions Committee sing thabak lep kani sinmi sing yapun basaktam sagalasi July 8 gi general strike mai pa alasi haina Sotin Kumar na miyamda appeal directly. Racing service koi punna
मखन मखन की मीटिंग मैम कन्वेंशन क्या पांथोक्चरे ngasi akhoi Thobal district ki paंथोक्चरी अदुग लोइना बैंक की थबक लेपनी LIC सर्विस लेपनी पोस्टल सर्विस लेपनी BSNL की सर्विस लेपनी स्टेट गवर्नमेंट की एम्प्लॉइज सिंह थबक कारoi अदुग लोइना कोई सेंट्रल सर्विस तौरिबा काम सोथना लैरिबा लमलाई कॉन्स्टिट्यूंसी हेना खुमांग चाउसन नबा IPS रैंक के ऑफिसर पुननबा होनबा मथौ ताई हाइना लमलाई कॉन्स्टिट्यूंसी के MLA खोंबांताबो इबोम जाना फोंदोख्रे ngasi चेंगाक चैसु साफोंकिबा चहियानी मपुंग फारकपगा मरि लेना पांथोकिबा अनिरक सुबा फेलिसिटेशन ऑफ मेरिटोरियस स्टूडेंट्स कम कैरियर गाइडेंस प्रोग्राम 2025 की थरंगा मरि लेना महाना हाई हंदक पांथोकिबा क्लास 10 अमदी 12 के एग्जामिनेशन दा लमलाई कॉन्स्टिट्यूंसी की ओइना माहिरोय खरा मार्क यामना वांगना फंगदुना माय पालकपा असिमा constituency asigi oina yamna thagatningai ni mahakna hai hoje manipur ase aruba tanpa amada mayoknari hokiba sahi lisingani kulumdagi me ahumdagi tholakliba irang asi waroi sing asi phawa purakpa ngamdana leibana ing tappa state ama oiba ngamdri tangdu leitaba manipur amu hanna hanjil haningi hairabadi Ekoi masal puruki khenaba thamdana ama toina punsinduna Manipur ki saktam kaibiyadi haina lepminaba mathau dai phongdoki Impal East District ki Chalauda leiba Irawat Memorial Hall da pangthokiba thoramaduda Councillor Higher Secondary Education Manipur ki Chairman Takhilambam Ojit Youth Affairs and Sports ki Director Dr. Mayangbam Beto amadi Sengak Saisu ki President Mahesh CSU Saruk Yaki loinana mai palakraba mahiroi singda kudol pot tamduna puning thawatki Impal West ki Uripo Khaidam Lekai Dalaiba Guru Bempisa Culture Academy na Sinduna Chatharakpa 20 days workshop cum production of Dasa Bantar and Jayadev ki Thoranga Siloisinkre Uripo Kuman Thep Lekai Dalaiba Ariba Mandopta Pangthokpa Thoramaduda Hanagi Deputy CM Waijoy Kumar Sangit Nata Academy Award L Lakpati amadi Sri Sri Govindaji Palaloi Sangi Hanjaba Tias Ibohal Yauna Maroiba Myoy Kayana Sarugyaki Thoramaduga Marena Hanagi Deputy CM Waijoy Kumar na Lamdamasi na Kulaba Culture na Lamdamasibo Malem Damasak Takpada Chobo Thodang Loduna Lakli Maruina Manipuri culture da Hindu amadi sanamahi lining ani asi pullaga semba kaya amasi yauri maramasna hojik lagliba ohongba kaya asi yenglaga hiramasi ki matangda leiriba akhangai singna mathau taba Thabak sing matam sari ngai da paikhatpa si mathau tare haiki ngasi ki tharamaduda handaki workshop manungda tamkhiba Dasabantar and Jayadev su miyam da utki Miyoi ba amadi mahusai saktam da chauna chaitheng piba plastic yauna solid waste sing waste asida kanglon chumna loisana ba lenga na lupa crore kaya chading tawduna thabak paikhat jarabasu India gi aspirational district chamtara inthoi khangat pada Manipur gi oina amata yauri ba Chandel district da phel oire district asigi Japhau bazar amadi masi yakoi bada leiba khul sing dagi hokiba chahi kaya gi mamang dagi numit khuding leptana putholiba plastic yauna tongan tonga ma solid waste sing bo district asida di treatment tawbagi mahutta Mai Tharaga Manghalamle, Oidamliba Pibamasi, Ekogi Paumigi Tim Amana, District Headquarters, Chatpagi National Highway 102 Sigi Electricity Office Manata Leriba, welcome to Sandel District Headquarters, Haina, Tetliba Getki Hek Manak Magdada, Japhau Bajar Authority na Salariba, Garbage Site Asida, Hakteng and Satuna Yang Siluba Matamda Tengnara Kibani. Paumi ki team maduna hariba mafam asa satpada garbage site asida Japhau Bajar amadi masigi akoibada leiba khul singda leiba miyoi lising kun henbana numit khudigi putholiba plastic yauna solid waste singbo mai tharamba amadi Sana Zaramba Tengaraki, Aduga, Nong Tabana Maramoraga, Amot Akayamadi, Apoma Samarak the Torakpa, Mahima Chumayam Aduso, National Highway Lambi Mayada, Gentarak Labamatung, Maha Turelda Amutaranki, Oyam Liba Piba Masimatanda, Japhau Bajar Authority Joint Secretary, WS Ningamga Unabada Mahana Hai, Mapamasta Amot Akai Lang Tokuna May Tabana, Miyoi Bamadi Mahusai Satam the Chowna Sating P. Habasi, Makoishu Kangi, Adubo, Legana Nasipau treatment Tobagi Matau Taba Taba Amata. Paikhat pidri aduna maramoraga treatment tobagi knowledge adusu makhoi da leitabana maramoraga sahi kaya si mai thaduna mangan duna lakhibani haiki
Amaromda oiramliba phibam adugi matangda Chandel Naga People's Organization CNPO gi Finance Secretary Langkem Chothega makhatana unabada Aspirational Districts Program ADP amana mapung oina miyeng thamliba pandamasi Health and Nutrition Education Agriculture amasung Water Resources Financial Inclusion amasung Skill Development amadi Basic Infrastructure sangatpani adubo district asigi miyang gi health ta khwaidagi maru oigadoriba solid waste ki thabak asidadi district asi fail oire maru ina hauzik garbage site asida plastic yauna polam kaya leptuna mai thabasna mahaucha amadi miyam da su chauna jaitheng phangle loina mafam asai thorakpa mahi machumasna tariba mahaturel asi su district asi mafam kaya phauduna chatlaba matungda kakjing Pauduna Chatliba, Sengmai Turel the Tara Matunda Amuk Impal Turel Tagadoribani, Maramasna Hariba Turel Singasigi Ising Sinaba Musing the Su, Sauna Zaitang Panglibani, Maramasna Hiramas Telenga Kimrelina Ba Maruina Environment Department Madi, Manipur Pollution Control Board Azumi and Zangbi Wamadi, District Asida Tubatamda, Solid Waste Treatment Planama Atubatamda Sabiu Haiki. World Hypertension Day 2025 ki chora moina ngasi NCD Cell District Health Society Thobal na sinduna CMO Office Complex Thobal dagi Khongjong War Memorial Complex phauba cyclotron pangthokre measure your blood pressure accurately control it live longer haiba theme da pangthokiba cycle khongja du Thobal dagi Dr. M Bikramjit Singha District Nodal Officer NCD Cell Thobal amadi Shri CS Basanta Singha District Program Manager Thobal na lamthaki miyoi kunthra romna cycle thoduna hypertension dagi ngathokna ba amadi hakjang Pana Tamnabagi Pausel Puba, Kongja Adu, Kongjom Dagi Amok, CMO Office Complex Thobal Power Yoraki, Loyana Mapamaduda, Dr. M. Bikram Zina Saru Yariba Singh the Health Talk Piki, Mahna Hai, Miam the BP Wang behind a Kanariba hypertension, Hosiki Matamda, Angang Hal Kaidan and Narak Pagimong, Amatorokli, Equina no Magimanunda, Punkai Madang Supung Amarom. Humang tahanaba sazel natraga thabak amadi subigadabani masina aikoina chasingkiba ahenba thautum amadi atai maru marang mayam adudagi ngathokjagadorabani aikoina hakjang phana punsi sangna hingnabagidamak yariba makai mayai kaba chinjak sing chabiroidabani loyana achamba cha thak sing chaminaduna ngasigi tharamadu loisinki BM Elangbam Kaba Nganbana Iba Waikong Kuntoklon Haina Mington Baladi amangasi Waikong Kuntoklon Chapong Loop Waikong Manipur Kaksing District na Sinduna Waikong Ning Thonai Maitei Sanglenda Sugnu Esige Mele Keranjitna Thur Mitung Oina Saruk Yaduna Pongkre Lairik Pongbagi Taramaduda Maiba Purel Waikong Jirom Pancharaton Maitena Thoramapu, Utra Sanglan Sanakono Impagi Custom Secretary Tokjom Ibungo Hal Maite Masong Yoren Hanjaba, Mayang Bam Chinkaingan Ba Maite Madi, Lamjau GP Lang Maidong Blocky GRS Jirom Dire Loyana, Sangnaraba Sangnara Bimikan Saruyaki, Taramaduda Ibagi Walo Piran BM Elangbong Kabangan Mana Mahakna, Puya Kaya Pajarubuda, Waikong Matangda Matek Kaktamak Yauba Duga, Layo Krabamadi Hausi Lady Baikogi Pipe Sing Ozasina. Jintang wari oina libiramba wari singbul sing loyana mahakna thijin humjin jarubadagi phanglakpa lamdamasigi wari sing miyam gidama madi tungi horagliba mirol singidama khanduna waikong kuntholon hariba lairi asi ijabani lairi asi bu phongna bahona bada joba thodang lobi kiba waikong kuntholon chapong lup amadi mateng pangbirakiba pumbosu thagatpa phongdoki Taramaduda, Atoba Mitung Olympiad MLA Keranjit Nahai, Sama Sasida MLA Minister Social Worker Madi local leader Kakdana Miyangi, Seba Tobuni Haiba Wakalana System Loy Haina Kali, Aiko Yahokraba Puari Janabi, Pijak Jakayabo, Yokatabaya, Haidana Tizim Humzin in the Mirola Sigidama Madi, Tungi Mirol Gidama, Kutta Kolom, Paidana Mueba Samasda, Wakalo Sing Piriba Iba Singasisu, Miyangi Seba Toba Singimanunda Amani. Ngasi Pongliba, Waikong Controller Hariba Larigas na Waikong Yahoroliba, Naha Singamadi Tungda, Lakadaba Mirol Sina Waikong Haibalam Damasi, Karam na Oiraki Amadi Karamba Miois in a Kundaba Horaki, Lamdamasi Sanabi Karino, Haibin Sing Bahiram Kaya Larias Tagi Kangbangam Lagani Haiba, Wapam Sing Pongdo Pagaloyana. Aiba BM Elangbong Kabangan Babu, Puning Tawal Aduna, Makatana Miam Damadi Horokliba Mirolda, Wakalok Sing Pigdaba Larikea, Makatana Ibirak Nabasu Apil Toki. My home of the Chanala, whom we find to be Chanabam Satya, Kalsa, Masimokaya, the Luna, Yokat Tavayadi, only you know the command of Yadi,
खुद को पाएगा अन्य होने की हुआ नियोग समाज का बुद्धियों से कोई लगा होता लिबार सिंह आई बसिसु मियाँ की सेवा को बसिंग मदद तमाशो अमली है हमारी आदर समझे मणिपुर एपेक्स कोऑपरेटिव मार्केटिंग सोसाइटी लिमिटेड की इलेक्शन हौजिक फाउबा पांगथोक्ट्रिबासी करिगिनो मसी डिपार्टमेंट अमदी तोंगानबा ओइजबा थिबा मियोय खरगा लौतुनरबरा हाइबगी चिंगनाबा अमा फाउरे अमदी सोसाइटी असि मुथनबा होनरिबासी तौबिगनु हाइना मियोय खरना होटनबा हाटनबा होनरिबासी तौबिगनु हाइना मणिपुर एपेक्स कोऑपरेटिव मार्केटिंग सोसाइटी लिमिटेड की चेयरमैन सोरोखाइबम नीलकमना फोंदोरकली हिरामासिगा मरिलेना ngasi मणिपुर प्रेस क्लब दा पांगथोकिबा पावगमी फामदा महकना हाई एपेक्स कोऑपरेटिव मार्केटिंग सोसाइटी लिमिटेड असि मणिपुर की आइफनबा लैरिबा अमखकनी कुमजाली सिंगनी कुनिथोयदगी हौना मणिपुर एपेक्स कोऑपरेटिव मार्केटिंग सोसाइटी लिमिटेड की इलेक्शन हौजिक फावा पांगथोक्ट्रिबा असि करिगिनो मसी डिपार्टमेंट अमदी तोंगानबा मियोय खरगा लौतुनरबरा हाइबगी चिंगनाबा अमा फाउरे हौजे मणिपुर दा फर्टिलाइजर की अवातपा असि कोकनबा मणिपुर एपेक्स कोऑपरेटिव मार्केटिंग सोसाइटी लिमिटेड की दमसिनदुना लैरिबा इलेक्शन असि अथुबा मतमदा इलेक्शन तौदुना गवर्निंग बॉडी अमा लैबा तंगाई फदे फोंदोक्की कहीं लेने सीधे मोदी पोट इम्प्लीमेंट तब यागद्रा यारोइदनी नंबर 1 अदुदमता अखोने प्रेस कॉन्फ्रेंस तौजरीनेबा सिन मरमोदना अखोई निंसीजरबा प्रेस की मरमपांगसिंगना लेरिबा पोसे अखोई मणिपुर याइफनब लेरिबा दुंबा एपेक्स मार्केटिंग कोऑपरेटिव सोसाइटी से मियोय खरना लोक्तुनर हानबो होनरे मसी तौबिगनु हाइबा अपील दो मियामने थमजनिबे वानेबा सिने निसाना खुनाइदा पीबा सैथेंग अमसुंग मसिबु थिंगबदा मियांगी थौदांग हाइबा थिमदा कक्चिंग डिस्ट्रिक्ट की हियांगलम वारखोंग अमसुंग इम्फाल वेस्ट डिस्ट्रिक्ट की मनुंग चना लेबा मोइरांग हनुबदा अवेयरनेस प्रोग्राम सिंग पांगथोक्रे हियांगलम वारखोंग दा पांगथोकिबा थोरामसी कदा अमसुंग एसोसिएशन फॉर सोशल हार्मोनी एंड एक्टिविटीज क्लब आशा हियांगलमना पुनः खुसमदुना सिनबनी थोरामदुदा कदागी प्रेसिडेंट हिजम प्रियो कुमार सोशल इकोनॉमिक डेवलपमेंट ऑर्गेनाइजेशन सेडो हियांगलंग के प्रेसिडेंट एलांगबम गंधा आशा के प्रेसिडेंट ई मेमन असन सिंह बकयाना प्रेसिडेंट मेंबर सिंह ओइखी नाकल अमरोमदा मोइरांग हनुबदा पांगथोकिबा अवेयरनेस प्रोग्राम मदुना कदा अमसुंग मोइरांग हनुबा नुपी चौखत खोंथांग लुपना पुनः खुसमनरगा सिनखिबनी मणिपुर राइफल एसोसिएशन की मखाद लेबा कक्चिंग डिस्ट्रिक्ट राइफल एसोसिएशन KDRA की चाही की मिफम ngasi पांगथोक्रे मल्टीपर्पज कम्युनिटी हॉल कक्चिंग मया लेकाइदा पांगथोकिबा मिफम अदुदा KSS मनिहार प्रेसिडेंट KDRA ना मया इतंगबल लौदुना पांगथोकी मिफम अदुदा एसोसिएशन दुगी मथंग चाही अहुंगी नौना थौ पुगदबा सिंगसु खनख्रे एसोसिएशन दुगी एग्जीक्यूटिव मेंबर ओइना मियोय कुलुमदोइना साबा कमिटी अमा खनखिबगा लोयना प्रेसिडेंट ओइना KSS मनिहार जनरल सेक्रेटरी ओइना मोइरांगथेम निलो अमसुंग ट्रेजरर ओइना नोमाइथेम सनायानबु खनख्रे मिफामदुना लाकदोरिबा स्टेट लेवल शूटिंग कॉम्पिटिशन दा एसोसिएशन से सानरोय सिंगबु सरुक याहंदुना अचौबा माइ पाकपा पुरकनबा पुनः होनमिनबा अमदी एसोसिएशन सिदा नौना मेंबर ओइनिंगबा सिंगी मिंग चनिंगबगी जनरल सेक्रेटरी मोइरांगथेम निलोदा पाउ फाउबिरकनबसु मियामदा खंगनबा हाइनसु वारेप लौखि हाइरी लेबाक असि मफम कयादा पांगथोकनाबगुम चयोल अमा सुना तथगदबा उमंगी कुमई बन महोत्सव कमरी लेना ngasi थौबाल फॉरेस्ट डिवीजन मियंग मखादा कक्चिंग रेंज सिंधुना वांगु बिट ऑफिस के मनुंग चनबा सारी कोंजिलगी सिंगी व्यू सेंटर अमदी मसिगे अकोइबदा उचरा सिंह ठाकरे प्लांट ट्रीज सेव ट्रीज लेना हैंड टू मेक और मणिपुर ग्रीनर हाइबा पांडमदा सारी कोंजिलगी खुंजा सिंगलोयना पांगथोकलिबा थोरामदुगा मरिलेना कक्चिंग रेंज की रेंज ऑफिसर हुइड्रम सुंदरना हाइकिबदा ngasi सारी कोंजिंगी मियांग लोयना थारिबा उचरा सिंगासी हिंगनबा होनबदा लेकाय असिगी मियांगी मतेंग याउदनदी डिपार्टमेंट खक्तनसु ngamloi ngasi उचरा सिंह थाबदुदा वांगो बिट ऑफिसर एल रामानंदा वाइखोंग बिट ऑफिसर एन ब्रोजेन पलेन बिट ऑफिसर एन विक्रमजीत JFMC की मेंबर सिंह BLF मेंबर सिंह अमदी खुंजा सिंह सरुक याखी
Punsigi Lucingba Moina Kai Kunaba Panglaba, Chinese President Xi Jinping na Saitra into Tabak Torokla ruling Communist Party of China CPC ki organ Gidamau authority Kanaba Tabalokot Pahore Hairi, Maki Tongasi, retirement is Sam Saba Mali Hainari, June Kuntra the Punkiba, ruling CPC Political Bureau member Marigi meeting da party Tabak Tong Sing and nobody regulation review Toki, meeting Adu preside Masamanga Tokibani, CPC Central Committee decision making deliberative Amazon. Coordinating institutions in the Dita Sing the Hena, Sakti Lehenaba meeting the Kanaki Hairi, Aruba Maroba Tabak Sing Pangtok Naba Hena Tabak Namba, Luching Badarkar or Hairi, Mapan Lebak the Leba Chinese dissident communities in the D, CPC book control to reversing Manunda, Sakti Munabagi Tabak Tori Haina, Handak the Pondo Palai Kre Hairi, China best political analyst Samanadi President Xi Jinping, retirement is Sem Saba Mali Haiki. Sanabagi Pauda, Manipuri Yelhomi Sakanaba Madi Tungda Lakadaba Mahorol Singilambi Yanabamadi, Sam Nabagidama Yamnamaro Masana Moriba Kang Masana Si, Manipur University the Hodopama Tamda, Manipur Department Kaloena, Kang Sanapam University as the Tambani Haina, Manipur University Vice Chancellor Professor Kendra Pondo Kre, Wapama Singa Manipur University Students Union Musuna Sinduna, Manipuri Department, Manipur University Kusamana. University asigi Kangsangda Numi Humni Suna Doriba Kang training program Hodok Paga Mari Lena Pondo Kibani. Taramaduda, Manipur University Vice Chancellor Professor N. Lokendra, Manipur University Dean of Students Welfare Professor C.S. Ibohal, Assistant Director Sports C.S. Pradeep, Manipur Kang Association President M. Jatumani, Manipuri Department ki Head of Department Professor L. Bridget Amadi, Musugi General Secretary Chanju Saikomna, Atoiba, Mituklanching Oyasaru Yaki Bagloena, Professor Lokendra Makata Aduna Hai, Manipur Gimanung Amasung Mapanda, Kang Sanabas na Piriba Gyanamadi, Wakalo Sing Adu, Mapanda Putoratuna, Tungda Horakadoriba Iram Damasigi Naharol Chingbo, Awang Batagda Tamnaba. Honabada Kangi Masana si Putoknaba Honamina si Amadi, Lamdam Salariba Tonga College Sing the Lakpa, Mairo Singaso, Kang Masana the Piriba Kanaba Singasi, Kanghonaba, Nasidagi Hodoliba training program to the Sarugaba Lakiba, Asimak, Nungaiba Pawi Haina Pema Pondoki. Manipur University, Manipur Universities, Hodokumatanda, Manipur Department C. Dinga Tanda, Kang Haiba Kusana si Nasitai Manipur. Sheikh Babu Macha Memorial Trust na sponsor to Bama di All Manipur Football Association na sinduna punna team tara ni pana sarugya na group ani thok na khaidok tuna Sai Ground Tagel da chathariba ani shuba Premier League 2025-26 king asi sanakiba ahanba match da FCR None amadi AFC Angtha anina akan balamba tawduna sanakiba match aduda FCR None na AFC Angthabu Panjal ahum amada maithiba PK amadi ani shuba match oina SSU Singjamai amadi ABA Ketrigau sanakiba match tana ABA Ketrigau na SSU Singjamai bu Panjal ani amada thoikre loidana ahum shuba match oina Wafa Wangoi amadi Rao Lamlong Thongkhong ani na lamba tawdun sanakiba match aduda timani makna apiba matangi manungda Panjal amamam chanaduna draw oiki loidana league round asigi hayengi ahanma match oina ayupung nipa makai taw matamda UCFC Chandel amadi YSWA ulo ani lamba tawnara matung ani shuba match oina nungtil gi pung 12 makai taw matamda SU Sagol banamadi KIYC Khetri Awang Laikai amadi ahum shuba match oina nungtil gi pung ahum taw matamda UDO hengang amadi ASUFII mau ani lamba tawnaragani hairi Uchathol Pioneer Club Jiri Bamna Sinduna Jungi Tangkun Manga de Hongna Uchathol Pioneer Club Chana Bungda Team Tara Taruna Saruk Yadun Sanariba Fast 6 Side Football Tournament 2025 ki ngasi sanakiba quarter final knockout match da Sunrise Club Kadam Talana Lamlan Evergreen Club Babupara Bugol amasino da maithiba piduna Lamlan Evergreen Club Babupara tournament da gima panthokre hayeng ya hamba quarter final knockout match nungtil pungong makai taw matamda Oriental Club A ga MSUC ga sanagani ani shuba match na nungtil pung mari minute kun taw matamda UPC B ga Kasipur FC ga sanagani ngasi gi match asi Sunrise Club Kadam Talaga Lamlan Evergreen Club Babupara team ani sanaki mina kumanga sanaki match da phasa mamang da team ani magna goal amata chanaba ngamkhide second half matungda Sunrise Club Kadam Talagi sanaroi Kennedy Singana nipu manga suba minute goal ama chanduna Lamlan Evergreen Club Babupara bo apiba matamda goal ama sinoda maithiba PK
ꯍꯧꯖꯔꯕꯗ ꯃꯔꯣꯏꯄꯥꯎ ꯑꯃꯨꯛꯀ ꯍꯟꯅ ꯄꯤꯖꯔꯤ ꯗꯣꯛꯇꯔ ꯁ꯭ꯌꯥꯃꯥ ꯄ꯭ꯔꯁꯥꯗ ꯃꯨꯈꯔꯖꯤꯒꯤ ꯆꯥꯝ 15 ꯁꯨꯕ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯋꯥꯈꯜ ꯇꯥꯗꯕ ꯃꯤꯑꯣꯏ ꯑꯅꯤꯅ ꯂꯨꯆꯤꯡꯕ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯀꯥꯡꯈꯣꯡ ꯆꯥꯏꯍꯜꯂꯦ ꯍꯥꯏꯅ ꯀꯣꯡꯒ꯭ꯔꯦꯁꯅ ꯍꯥꯏꯈ꯭ꯔꯦ ꯑꯃꯁꯨꯡ ꯀꯥꯡ ꯃꯁꯥꯟꯅ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯃꯁꯥꯟꯅ ꯑꯃꯅꯤ ꯍꯥꯏꯅ MUꯒꯤ VCꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯉꯁꯤꯒꯤꯗꯤ ꯄꯥꯎꯗꯝ ꯄꯤꯖꯕ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ ꯃꯤꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ